Golparada Erang Hwrkhre Mioi ama Sire Bangladesh-tagi lona yadaba maungda sangsilakpa illegal immigrant-singbu target tawduna Assam da chathariba eviction drive asigi saruk ama oina ngasi Assam Police amadi Forest Department na Golparagi Paikan Revision Forest ki manung chanba Krisai Range ta eviction chathabada chauna irang thokre authorities singa mafam adugi miyam ga mungdarakpada police ki maikaidagi miyam adu control tawnaba tear gas amadi rubber bullet na chingba kapki mafam adugi miyam na phungdorakhiba matung inadi police na live round sizinaduna miyam tamna kapsilaki hairi Thaudok aduda Mioi ama lekhidre kayana asukapan nangkhre agency ki pauna phongdorakpa matung ina Kristai Range ta khundaduna leiramba Mioi kayana eviction team da athingba piduna khungjang jangsilakpadagi Mioi sing adu tanthukkinaba hotnabada ungkhatnaraktuna violent oiba thaudok sing asi thokhibani mafam aduda leiramliba Mioi sing adu umangi lamda lona yadaba mongda khopchinduna yumna chingba sajilamba Mioi sing ni hairi Social media da thagalakiba video amada mafam aduda leiramba Mioi sing aduna eviction team tamna nunglag silamba amadi nauri kapsinba uki masida natana Mioi sing aduna eviction drive aduda sijinaba excavator amada attack toba uki mafam adugi miyamna violent oiba mongda athingba pirakpa aduda police ki maikaidagi self defense oina nomai kapkhibani haina police official singna phongdoki thaudok aduda Shukur Hussein Koba Mioi Amasiki, Police ki Maikai Degisu, Personnel Kaya Asokupan Yauki Hairi. Assam Lengakna Paikan Reserve Forest Area da Eviction Drive Chatarakiba Asi, Luna Yadaba Mong da Kopsin Kiba Umang Asigi Hector, Chamaga Nifurom Oigadaba Lam, Reclaim Tobani Hairi. Hairi ba mafam sing asida Luna Yadaba Mong da Amadi, Belit Oiba Lamgi document sing Amata Paidana Imung Kayana, Chahili Sangsina Lesila Kibani Hairi. Eviction drive asigi mangoinana authorities singi maikaidagi eviction notice pikibaga loinana hairiba mafam sing asida patrolling chatuna lona yadaba mongda leisileba Mioi sing asi masana khangna thadoktuna chatkinaba public announcement kayasu lauthukiba leikhre chareksida Assam gi eviction drive asina political gi oiba achoba charangnaba ama thokhali Assam gi opposition party na eviction drive asida Assam lengakna Mioi bagi hak kaya khongkaunari haina maral siri Assam Laingak Pairiba BJP na eviction drive asigi mayokta leiriba Mioi sing asi illegal immigrant sing bu sogatpa pamba Mioi sing ni hairi